ꯉꯁꯤ ꯁꯣꯏꯅ ꯊꯣꯡꯗꯔꯛꯇꯣꯏꯅꯦ ꯃꯌꯥꯝ ꯉꯥꯅꯨ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯍꯤ ꯌꯥꯎꯔꯤꯕꯣ ꯌꯥꯎꯗ꯭ꯔꯕꯅꯤ ꯃꯆꯨꯁꯦ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯃꯨꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤ ꯃꯆꯨꯁꯦ ꯉꯥꯅꯨꯗꯤ ꯃꯨꯗꯣꯏꯅꯤ ꯀꯩꯅꯣ ꯍꯥꯎꯔꯗ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯉꯥꯅꯨꯁꯦ ꯃꯨꯁꯤꯟꯒ ꯃꯨꯏꯌꯦ ꯃꯌꯥꯝꯅ ꯉꯥꯅꯨ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯊꯔꯛꯑꯗꯣꯏꯅꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯏꯕꯨꯝꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯕꯅꯦ ꯁꯂꯥꯗ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯉꯥꯅꯨꯒꯤ ꯃꯍꯤꯗꯤ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯩꯅ ꯈꯔ ꯀꯣꯠꯂ ꯍꯥꯞꯄꯦ ꯉꯥꯅꯨꯗꯣ ꯂꯩꯔꯦ ꯁꯤꯗ ꯉꯥꯅꯨ ꯑꯍꯥꯎꯕ ꯃꯣꯔꯣꯛꯀ ꯍꯥꯞꯄꯦ ꯁꯤꯅ ꯆꯥꯛꯅꯦ ꯆꯀꯥꯁꯦ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯆꯀꯥ ꯌꯥꯎꯍꯜꯂꯦ ꯍꯜꯂꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯔꯛꯀꯗꯣꯏꯅꯦ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯌꯥꯝꯗ꯭ꯔꯥ ꯉꯥꯅꯨ ꯊꯣꯡꯕꯗꯣ ꯌꯥꯝꯃꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯇꯤꯟꯁꯨ ꯌꯣꯠꯂꯦ ꯁꯤꯅ ꯉꯥꯅꯨ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯁꯂꯥꯗꯅꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯌꯦꯡꯉꯣ ꯃꯣꯏꯒꯤ ꯏꯔꯣꯟꯕ ꯇꯧꯕꯅꯦꯕ ꯌꯦꯔꯨꯝ ꯈꯨꯈꯥꯛꯁꯦ ꯌꯦꯡꯉꯣ ꯃꯆꯦꯠ ꯑꯃ ꯈꯥꯛꯄꯤꯔꯝꯃꯦ ꯑꯩꯅ ꯍꯥꯞꯆꯜꯂꯛꯑꯦ ꯑꯗꯨꯒ ꯁꯤꯅ ꯊꯥꯡꯖꯤꯡꯒ ꯁꯣꯏꯕꯨꯝꯒ ꯏꯔꯣꯟꯕꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯍꯤꯗꯣ ꯌꯥꯝ ꯃꯍꯤ ꯌꯥꯎꯗꯦꯕꯀꯣ ꯅꯪ ꯂꯥꯎꯅ ꯇꯧꯋꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯨ ꯇꯥꯔꯁꯨ ꯑꯩꯅ ꯁꯨꯝ ꯃꯍꯤ ꯍꯥꯞꯆꯜꯂꯛꯑꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯦꯅ ꯊꯣꯡꯕꯤꯕꯅꯦ ꯑꯩꯗꯣ ꯕꯖꯥꯔ ꯆꯠꯂꯨꯔꯒ ꯉꯥꯅꯨ ꯂꯩꯕ ꯈꯣꯠꯄ ꯌꯥꯝ ꯋꯥꯔꯕꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯆꯦꯅ ꯑꯣꯏꯅ ꯊꯣꯡꯍꯜꯂꯦ ꯑꯩ ꯊꯣꯡꯕꯕꯨꯗꯤ ꯍꯩꯌꯦꯕꯀꯣ ꯑꯗꯨ ꯇꯥꯔꯁꯨ ꯑꯩꯈꯣꯏ ꯆꯦꯗ ꯁꯨꯝ ꯊꯣꯡꯍꯜꯂꯦ ꯑꯩꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯅꯕ ꯇꯧꯔꯛꯑꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯕꯧ ꯌꯦꯡꯉꯣ ꯑꯗꯨꯒ ꯄꯥꯝꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯆꯥꯅꯕ ꯇꯧꯔꯛꯑꯒꯦ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯈꯤꯒꯦꯀꯣ ꯆꯥꯛꯁꯦ ꯃꯌꯥꯝ ꯂꯣꯏꯅ ꯏꯪꯉꯦꯕ ꯍꯣꯔꯦꯟ ꯆꯥꯕꯗ ꯀꯩ ꯍꯥꯏꯅꯤ ꯐꯨꯟꯗꯣꯏꯔꯥ ꯈꯪꯗꯦꯉꯣ ꯏꯪꯉꯕꯅꯦ ꯆꯥꯛꯁꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯇꯣꯡꯁꯦ ꯐꯖꯗ꯭ꯔꯥ ꯃꯨꯗꯤ ꯃꯨꯏꯌꯦ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯆꯝꯄ꯭ꯔꯥ ꯍꯥꯎꯋꯦ ꯍꯥꯎꯅ ꯆꯥꯊꯔꯒꯦꯀꯣ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯐꯖꯅ ꯆꯥꯔꯦ ꯈꯤꯇꯪ ꯍꯟꯖꯤꯟꯒꯦ ꯌꯥꯗ꯭ꯔꯦ ꯁꯣꯝꯗ ꯐꯝꯕꯝ ꯌꯥꯗꯔꯦ ꯉꯥꯅꯨ ꯊꯣꯡꯕ ꯐꯖꯅ ꯆꯥꯊꯔꯛꯑꯗꯣꯏꯅꯤ ꯁꯥꯏꯕ ꯉꯝꯗꯣꯏꯔꯥ ꯈꯪꯗꯦ ꯆꯥꯛꯁꯦ ꯏꯪꯈ꯭ꯔꯦ ꯍꯥꯎꯋꯦ ꯋꯥ ꯀꯨꯏꯔꯕꯅꯤꯀꯣ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯆꯥꯗꯕ ꯆꯝꯄ꯭ꯔꯥ ꯁꯤꯡꯖꯟꯁꯦ ꯍꯣꯟꯊꯈ꯭ꯔꯦ ꯁꯤꯗꯁꯨ ꯁꯨꯡꯖꯜꯂꯁꯤ ꯍꯥꯎꯋꯤ ꯆꯥꯗꯕ ꯀꯨꯏꯔꯦ ꯈꯨꯍꯥꯎ ꯑꯃ ꯋꯥ ꯑꯩꯈꯣꯏ ꯆꯦ ꯐꯖꯅ ꯊꯣꯡꯕ ꯍꯩꯕꯅꯦ ꯃꯥꯁꯨ
ꯌꯦꯔꯨꯝꯁꯦ ꯆꯥꯕꯤꯔꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯉꯥꯅꯨꯅꯤꯅ ꯃꯔꯨꯗꯤ ꯀꯜꯂꯦ ꯍꯥꯎꯋꯦ ꯃꯌꯥꯝ 먹자. 사도 사발래. 햇바가 사지 찌 해봐 이제. Vẫn hào đấy. 어째? 야, 마마 câu bình. Mà bạn leo bình em ơi. Wari tàu hầu đi. Hình dạng thì ai gì phần dẫn thùng bì đấy mà nữa. Nắp rồi cái 이거 몇 짜들아. 근데 하빠게 quá rau trộn lên thằng gì vậy? Nganu thùng bale là bữa iron bao nhiêu miếng đê tài. Thôi là 짬짬 짜자. rồi nè. 다 산세봐. Làm tăng là xào vào ngàn luôn. hào rồi he fazana ma'am pia là biyong ko ina sari si ma'am nang hung sum sao hai bdo ado khoirom da diko yen nganu je siba hu jale mo sidi asiba na te ko sidi ai bazar le jare ina yen nganu na asiba do
ꯑꯩꯈꯣꯏ ꯁꯣꯝꯗꯀꯣ ꯅꯍꯥꯟꯗꯒꯤ ꯅꯣꯡꯁꯦ ꯃꯪꯉꯒ ꯆꯨꯔꯒ ꯁꯨꯝ ꯂꯩꯌꯦ ꯃꯌꯥꯝ ꯆꯨꯗꯁꯨ ꯃꯪꯕ ꯇꯧꯔ ꯁꯨꯝ ꯂꯩꯌꯦ ꯉꯁꯥꯏ ꯉꯥꯅꯨꯁꯦ ꯁꯦꯝꯍꯜꯂꯛꯄꯗꯣ ꯑꯗꯨꯗ ꯃꯊꯥꯎ ꯈꯨꯌꯥꯝꯗꯣ ꯃꯣꯏꯒꯤ ꯃꯩ ꯀꯥꯝꯅꯕꯗꯣ ꯑꯗꯨꯅ ꯀꯥꯝꯕꯗ ꯃꯍꯤ ꯑꯣꯔ ꯇꯥꯕ ꯋꯥꯅꯤ ꯃꯥꯒꯤ ꯊꯥꯎꯒꯤ ꯃꯆꯨꯝꯗꯣ ꯃꯁꯥꯗꯤ ꯊꯣꯛꯂꯛꯄꯗꯣ ꯁꯥꯕ ꯌꯥꯗꯦ ꯃꯌꯥꯝ ꯏꯔꯣꯝꯕꯁꯦ ꯆꯥꯔꯣꯏ ꯈꯪꯉꯦ ꯋꯥꯔꯧꯒꯅꯨ ꯏꯔꯣꯝꯕ ꯑꯩ ꯉꯥꯅꯨꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯗꯨꯏꯅꯤ ꯃꯣꯔꯣꯛꯇꯣ ꯁꯥꯏꯕ ꯆꯤꯛꯄ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯆꯝꯄ꯭ꯔꯥꯁꯦ ꯀꯜꯂꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯍꯤꯒ ꯁꯨꯝꯕ ꯌꯥꯁꯜꯂꯛꯇꯦ ꯊꯒꯦ ꯍꯧꯖꯤꯜꯂ ꯑꯣꯛꯁꯜꯂꯛꯄꯒꯤ ꯉꯁꯥꯏꯗꯤ ꯂꯤꯞꯁꯇꯤꯛꯀ ꯐꯖꯅ ꯁꯪꯕꯅꯤ ꯄꯨꯡ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯂꯣꯏꯅ ꯉꯥꯅꯨ ꯃꯔꯨꯝ ꯆꯥꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯃꯌꯥꯝ ꯃꯔꯨꯝꯗꯣ ꯃꯄꯨꯝꯗꯣ ꯀꯌꯥ ꯍꯩꯅꯔꯣꯏꯗꯧ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯁꯤꯅ ꯍꯥꯎꯔꯦ ꯐꯖꯅ ꯂꯣꯏꯗ꯭ꯔꯤ ꯍꯥꯎ ꯆꯥꯔꯕ ꯂꯣꯏꯗ꯭ꯔꯤ ꯌꯥꯏ ꯁꯥꯏꯌꯦ ꯑꯗꯣ ꯑꯩ ꯎ ꯃꯣꯔꯣꯛ ꯀꯣꯠꯂꯤ ꯍꯥꯎ ꯆꯥꯛꯁꯤ ꯉꯝꯁꯜꯂꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯦꯝꯍꯟꯕꯁꯦ ꯂꯦꯛꯄ ꯍꯦꯛꯇ ꯇꯦꯡꯀꯣꯠꯁꯦ ꯃꯣꯔꯣꯛꯁꯤꯗ ꯃꯩ ꯍꯧꯔꯦ ꯎꯪꯕꯗ ꯁꯥꯕꯗ ꯑꯣ ꯆꯦ ꯑꯩꯈꯣꯏ ꯗꯥ ꯍꯣꯏꯁꯨ ꯄꯤꯗꯣꯏꯅꯦ ꯉꯥꯅꯨ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥ ꯍꯣꯏꯒ ꯑꯁꯦꯡꯕꯅꯦ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯒ ꯃꯣꯏꯒ ꯆꯥꯖꯔꯖꯅꯤ ꯑꯩ ꯆꯥꯔꯤꯁꯤꯐꯥꯎꯗ ꯌꯥꯝꯃꯕꯅꯤ ꯑꯩꯈꯣꯏ ꯃꯥꯗ ꯄꯤꯖꯧ
ꯆꯝꯄ꯭ꯔꯥꯒ ꯉꯥꯅꯨꯒ ꯆꯥꯅꯩꯌꯦ ꯆꯥꯅꯩꯌꯦꯕ ꯃꯥꯒꯤ ꯀꯝꯕꯥꯏꯅꯦꯁꯟꯗꯣ ꯃꯔꯨꯉꯗ ꯃꯔꯨꯅ ꯍꯣꯔꯦꯟ ꯎꯃꯣꯛꯁꯤꯁꯦ ꯄꯨꯛꯇꯤ ꯐꯖꯅ ꯐꯖꯔꯅꯤ ꯃꯌꯥꯝ ꯃꯩ ꯍꯧꯗꯣꯏꯅꯦ ꯄꯨꯛꯇꯤ ꯍꯧꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ Q&A ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣꯒꯤꯗꯣ ꯑꯗꯨꯅ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯐꯖꯕ ꯀꯃꯦꯟ ꯌꯥꯝꯃꯤ ꯐꯖꯕ ꯀꯃꯦꯟ ꯍꯥꯏꯕꯗꯤꯅꯦ ꯕꯣꯏ ꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯥ ꯍꯪꯕ ꯑꯩ ꯊꯃꯣꯏ ꯁꯣꯛꯑꯦꯕ ꯅꯣꯏꯅ ꯕꯣꯏ ꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯥ ꯍꯪꯃꯟꯗꯅ ꯁꯛ ꯊꯤꯕꯅꯤ ꯀꯅꯥꯝꯇꯅ ꯍꯥꯏꯕꯤꯔꯛꯇꯔꯦ ꯁꯛ ꯊꯤꯃꯟꯗꯅ ꯀꯅꯥꯝ ꯍꯥꯏꯔꯛꯇ꯭ꯔꯤ ꯈꯝ ꯁꯤꯗꯩ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝ ꯁꯤꯗ ꯑꯩ ꯉꯝꯃꯔꯣꯏ ꯌꯥꯝꯃꯟꯈ꯭ꯔꯦ ꯃꯔꯨꯅꯤ ꯆꯤꯛꯄ ꯉꯝꯗꯦ ꯁꯤꯁꯨ ꯌꯥꯒ ꯑꯍꯟ ꯑꯣꯏꯁꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯔꯨ ꯑꯀꯟꯕꯁꯦ ꯆꯤꯛꯄ ꯉꯝꯗꯦ ꯃꯔꯨꯁꯦ ꯑꯇꯣꯡꯕꯁꯦ ꯁꯨꯝ ꯊꯥꯡꯒꯠꯂꯛꯀꯗꯧꯔꯦ ꯁꯣꯝꯗ ꯍꯧꯔꯦ ꯄꯤꯛ ꯊꯜꯂꯛꯄꯒꯤ ꯃꯔꯨꯁꯤꯡ ꯊꯥꯗꯅꯨ ꯄꯥꯝꯃꯨꯏꯌꯦ ꯅꯪ ꯆꯤꯛꯀꯦ ꯆꯤꯛꯑꯣ ꯃꯔꯨꯅ ꯊꯥꯡꯒꯠꯂꯛꯀꯗꯧꯔꯦ ꯁꯣꯝꯗꯗꯤ ꯃꯔꯨꯅ ꯊꯥꯡꯒꯠꯂꯛꯀꯗꯧꯔꯦꯕ ꯑꯩꯅ ꯂꯧꯊꯣꯛꯇꯅ ꯃꯌꯥꯝ ꯆꯥꯛ ꯈꯤꯇꯪ ꯂꯦꯝꯃꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯁꯤ ꯆꯟꯕ ꯑꯩ ꯉꯝꯗ꯭ꯔꯦ ꯂꯥꯁ ꯕꯥꯏꯠ ꯌꯥ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯇꯩꯔꯕ ꯀꯩꯅꯣ ꯇꯧꯔꯦ ꯁ꯭ꯋꯥꯏꯗ ꯕꯥꯏ